मैम ngasiगी video se akoigi wish fulfillment haina hairu yare ko haidi koina ningba koina aningba ama heta sida paisa gi ninga su yare relationship gi ninga su yare natraga haidi naba gi ninga su yare atai leina ko haidi exam gi natraga akoigi thaba inkhang gi loina ma koina aningba ama leraga di adugi aningba do adudo mai paknabagi damakta haidi kamaina manifest tawgadage karamba number use tawgadage haibado adugi matangdani ko ado si se akoina kaino hai ko angel number ne ado wish fulfillment gi oina seasonaba number hai tare ko sisa ado karamba number no hai matamna number se ahamba dai haipetang sida ithoge ko haidi akoina sum kanang mayam gyan tanaba 1176 ude na haibado ko sidi uramani ko hadi 1176 ko sisina angel number ne aduga ibagi aina sida di blue ire ko ado wish fulfillment gi color hai tare ko adu tar di akoina wish hadi akoina ningba thungba gi color hairaga di akoina orange machu haiba sida ko orange machu gi ball pen ni khangde adumaina ama leibiro ko hadi sketch kumba oirase kolom thokti thokpane orange machugi color thokpane ko adugi orange machugi color ne igadamne adugi ibasina kadai de igadabado habada akoigi oi thangbagi body side te ibiyo ko oi thangbagi body side te igadabse kaino habdang sai 1176 ko ado hadi side de iraga nom khitang piktak na irasu ya ko hadi khutida akoigi left side ki khutida hadi kitang pikna sum adum uragadi amu hena phai ko khoida hadi mit omang do uragadi sigi potse kesu kaide orange ne even yam picnic gadam ni mina ugadabadi natte dana ko ado khoina sum nungti gi keno to matam sida sida ibi bi ko hadi iru mai thajaraga adar mut khiba khot khiba le su kesu kaide amu rewrite to kaiba kemta leite ko amana akoina khanbi gadaba amana haida intention hai tare ko hadi affirmation hai tare sam harabada hadi ai gi sin aina ningi se thunge ko an haina daina ama jo khanbi ba hai tare ko aina anuti gi akoina si se ai gi ningi bodo thungdri phawa adum ibi be ai ko sigi pot se nga sai gi sigi 1176 se adum aina iba yai ba si se ado wakhan sida hai tari iba di hore ko iba hora kan se receive tawre na ko receive tawre ai do phange haina haipetang adumaina wakhan sida jo haidi pura thajaraga ni ko haidi law of attraction gi matang sida di haidi thajaringe somna thajaringe haidi phaba do oidoine adu sima leire ahamba gi techniques hai traga sai khutta ibagi sina ahamba gi ko number 1 ko aduga ani subadana kari no haibada 1176 ko chanting hai tare ko nahan gi aina haidi job gi matang gi da chanting tawona haibada aduna ohum lagai no ko sigi dana anira morning da amaga ko ayukta matam phangaga de ayukta tawbiyo do hadi at least hadi try to minute tara katang ko ayukta minute tara ama duga nungdang tumam dai da minute tara ama katanga adu sigi number se koina sum son ga da ba hai tar ko 1176 1176 1176 1176 haina ko si leire ko hadi ahambagi technique 1 sina sida leire technique 2 sina sida leire aduga technique 3 ko 3 sina katang tongale ko 3 si katang tongale si se akoina energy circle na hai ko energy circle se akoina kamaina season ga da no on hai kan se da sigi matang do so explain tor ke an ahumak loina akoina tobira shwai na traga hadi ahumak na traga so at least ahum sigi manung da ama di tobiyo ko soi da bida ado ahumak toraga di amoina phani amoina akoi ningi ba akoina pami bu dum hadi thuna phangba oina ba hai tar ko energy circle sina kamaina to ga da na sina number 3 gi technique hai sen ko sida ai i ge ba ai se pesang sai matang do ina se ko smaina in irage I am money magnet ko haidi ai se pesa chingjan ba mi ne na dan ijabane ba kama I am money magnet ina ko aduga nga sai gi number se ko 1176 ko sai sigi matang sida haidi word se change do ba ko ai gi wish to gi matung ina haidi I am happily married man woman adumaina ko hadi yum pale no hadi imung manung gi problem gi matang de ininga ko hadi suguma mo sani igadan do circle si se akoina circle konjan bigadaba energy circle ai si konja sigi aina iri ba se touch to hongan ko circle sida ko aduga sigi matung sida kamaina tawgada ge hai matam sida ising glass ama lobirani ko इसिंगी पावर से हम कन को मैम हाइडी वाटर मैनिफेस्ट तौबदा हाइडी ओए को लेन हाइरा को मैम यावे अदुगा सिगी इसिंग से अकोइना सर्कल सिगी मथक्ता मिनिट कुन खतंग थंबियो को
minute kun khatang thambiraga si ising je thamme ko hari 20 minutes to gi matungda kamaina tawgadage hamda numit chuppa sigi ising se adum thakpi ba hai tar ko bottle da toro swai ke shukai de aina likli glass lo gi likli glass or swai still glass or swai natraga icham cham ko na bottle or swai ko bottle do dum bottle du bottle se mata thambiraga sigi minute kun muk kai muk ayuk sida charge to bi na khala se ba si je ko hari sigi keno sida hai tar ko energy circle sida aduga sigi bottle se aina thabak chathokpa ama office chatpani khangde tai chatpani khangde sigi bottle dum carry to biraga aina numi chupa ising thakpo to sigi ising aphaba so aina thakpi ba hai tare ko sai akoina charge to wi ba kaino se ko ado sida leire haidi ningba thungbagi hai tare ko aina abaningba apamba thungbagi angel number se ko angel number se thajaraga di believe to kano to bio ko hadi kano thajaraga di hadi kano to bio ko kano aina tai ba niyom ma'am se hai tare ko follow to bio thajadragadi tawgono haidi isada doubt leragadi oiro ko kemta aduna doubt lebangai adum tawgono aina aingonda aigi manungdai ko haidi ai thajare haiba kando adai kando da follow tawbiyo natragadi hana yengbiyo videos atai ma'am yengbiyo comments komba yengo haidi chumbra chumdabra haibado adugi matungina ko yare ko selerenga sigi video se thank you